ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯩꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯔꯥꯡꯉꯩꯁꯦ ꯐꯗꯤ ꯐꯖꯕ ꯖꯥꯠꯅꯤꯀꯣ꯫ ꯑꯁꯨꯛ ꯆꯪꯈꯣꯟꯅ ꯐꯖꯔꯤꯕ ꯑꯩꯁꯦ ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯒꯦ ꯍꯥꯏꯕꯤꯗ꯭ꯔꯤꯅꯦꯕ꯫ ꯅꯨꯄꯥ ꯑꯃꯠꯇꯅꯒ ꯀꯣꯏꯒꯦ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯋꯥꯈꯜꯒꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯂꯩꯔꯥꯡꯉꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯪꯉꯦꯂꯩꯒꯤ ꯄꯨꯟꯁꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯏꯁꯩꯗꯨꯝ ꯁꯛꯇꯣꯛꯀꯦ꯫ ꯃꯥꯂꯪꯕ ꯅꯪꯁꯦ ꯉꯥꯎꯏꯗ꯫ ꯏꯃꯥ ꯏꯃꯥꯎ ꯂꯩꯔꯥꯡ ꯏꯃꯥꯗꯤ ꯌꯨꯝꯁꯤ ꯃꯤ ꯑꯃꯇ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯊꯨꯒꯥꯏꯈ꯭ꯔꯁꯤꯔꯣ? ꯀꯧꯕ ꯂꯝꯒ ꯇꯥꯗꯈꯩ ꯅꯪꯅꯁꯨ ꯃꯥꯡ ꯃꯇꯣꯟꯗ ꯀꯔꯤ ꯇꯧꯔꯤꯒꯦ? ꯍꯣꯏ ꯃꯥ ꯈꯪꯉꯦꯍꯦ ꯍꯤꯡꯆꯥꯕꯁꯤꯗꯤ꯫ ꯃꯤꯕꯨ ꯑꯗꯨꯛ ꯀꯟꯅ ꯀꯧꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯁꯦ ꯄꯥꯡꯒꯜ ꯁꯣꯟꯖꯕꯤꯅꯤ ꯀꯧꯕꯤꯔꯕ꯭ꯔꯣ? ꯌꯥꯝꯕꯨꯡꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯗ ꯑꯩꯁꯦ ꯅꯣꯡꯃꯗꯤ ꯈꯪꯗꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯏꯃꯥꯁꯤꯗꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯅꯤ꯫ ꯐꯤꯕꯝꯃꯛꯅꯦ ꯐꯤꯖꯦꯠꯃꯛꯅꯤ ꯑꯣꯟꯊꯣꯛ ꯍꯩꯅꯔꯣꯏꯗꯧꯔꯤ ꯁꯩꯇꯩꯗꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯀꯔꯥꯏꯗꯒꯤ ꯊꯤꯔꯨꯕ ꯖꯤꯕꯅꯣ ꯑꯣꯟꯊꯣꯛ ꯋꯥꯔꯗ ꯌꯦꯡꯕꯗ꯫ ꯑꯩ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ꯫ ꯑꯉꯥꯡꯗꯣ ꯐꯃꯨꯡꯗ ꯇꯨꯝꯍꯧꯕꯅꯤ ꯍꯧꯒꯠꯂꯒ ꯅꯤꯡꯊꯤꯅ ꯁꯦꯟꯅꯔꯝꯃꯨ꯫ ꯅꯪꯒꯤ ꯊꯣꯛꯄ ꯇꯧ ꯂꯩꯔꯤꯉꯩꯗ ꯏꯆꯥꯒ ꯍꯦꯛ ꯁꯣꯛꯑꯝꯃꯕ ꯅꯪ ꯅꯈꯣꯡ ꯊꯨꯗꯦ ꯈꯪꯉꯨ꯫ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯤꯁꯤꯕꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯥꯎꯔꯒ ꯂꯩꯕꯁꯤꯕꯣ꯫ ꯃꯥ ꯎꯕꯗꯩꯗꯤ ꯀꯤꯕꯅ ꯏꯁꯥꯒꯁꯦ ꯅꯤꯛꯄꯅ ꯂꯣꯏꯔꯦ꯫ ꯃꯆꯥꯅꯤꯅ ꯌꯣꯡꯗꯦ ꯍꯦꯟꯅ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯕꯁꯤ ꯁꯦꯟꯅꯔꯝꯃꯣꯏ꯫ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯃꯇꯨ ꯑꯣꯏꯅ ꯎꯔꯤ ꯖꯥꯠꯂꯅꯦ꯫ ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯍꯧꯕꯅ ꯐꯗꯣꯏ ꯖꯥꯠꯂꯅꯦ꯫ ꯏꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯃꯆꯥꯁꯤꯅ ꯄꯨꯔꯥ ꯍꯤꯡꯆꯥꯕ꯫ ꯃꯁꯤꯕꯨ ꯏꯃꯥꯁꯤꯅ ꯄꯣꯛꯄ ꯃꯆꯥ ꯁꯦꯡꯂꯕ ꯖꯥꯠꯂꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯆꯤꯡꯅꯈ꯭ꯔꯦꯗ꯫ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯖꯔꯝꯕ ꯑꯩꯒꯤ ꯋꯥꯈꯜꯗꯨꯅ ꯀꯔꯣꯝꯗ ꯆꯦꯟꯈ꯭ꯔꯦ? ꯈꯣꯡ ꯑꯃꯨꯛꯀ ꯑꯁ ꯀꯟꯅ ꯍꯥꯝꯅꯤꯡꯈꯠꯂꯛꯑꯦꯅꯤ ꯑꯩꯕꯨ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯤꯖ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯃꯧ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤꯁꯤꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯗꯤ ꯏꯆꯦꯝꯁꯤꯅꯒ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤꯁꯦ ꯅꯣꯡꯃꯇꯕꯨ ꯈꯜꯂꯨꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯦꯝꯁꯤꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯕꯁꯦ꯫ ꯃꯦꯝꯆꯥ ꯏꯕꯦꯝꯃ ꯃꯤꯔꯣꯜ ꯂꯩꯇꯕ ꯀꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯌꯨꯝꯗ ꯃꯤꯔꯣꯜ ꯂꯩꯇꯕꯁꯤꯒꯤ ꯈꯜꯂꯤꯉꯩꯗ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯄ ꯍꯦꯛꯇ ꯉꯝꯗꯦ꯫ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯍꯧꯔꯒꯦꯗꯅ ꯍꯦꯛꯇ ꯀꯣꯏꯊꯣꯔꯛꯂꯕꯅꯤ꯫ ꯂꯥꯛꯊꯣꯛꯇ ꯂꯥꯛꯄꯅꯤ ꯀꯩꯅꯣꯝꯃ ꯆꯥꯗꯅ ꯍꯟꯈꯤꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯏꯆꯦꯝꯁꯤꯗꯤ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯖꯕꯗ ꯏꯆꯥꯅꯨꯄꯤꯗ ꯍꯥꯎꯅ ꯁꯨꯍꯜꯂꯒ ꯆꯥꯊꯣꯛꯁꯤ꯫ ꯅꯪꯅꯕꯨ ꯄꯤꯖꯔꯗꯤ ꯂꯩꯇꯨꯝ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯆꯥꯔꯗꯧꯕꯅꯤ ꯉꯁꯤꯗꯤ꯫ ꯃꯦꯝꯆꯥ ꯀꯗꯥꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯑꯗꯨꯝ ꯍꯥꯟꯅ ꯀꯧꯊꯣꯔꯛꯎ꯫ ꯃꯁꯛ ꯌꯦꯡꯒꯦ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯂꯅꯤ꯫ ꯃꯦꯝꯆꯥ ꯏꯃꯨꯡ ꯂꯣꯝꯗꯣꯟꯁꯤꯡꯗꯨꯅ ꯊꯥꯔꯤꯛ ꯑꯣ ꯏꯃꯥꯒꯤ ꯊꯥꯔꯤꯛ ꯊꯥ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ? ꯅꯃꯥꯁꯤ ꯂꯥꯛꯏꯅꯦꯍꯦ ꯅꯪꯕꯣ꯫ ꯊꯥꯔꯤꯛ ꯏꯃꯨꯡꯗꯒꯤ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤ ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯅꯪ ꯑꯩ ꯀꯧꯅꯕꯒꯤ ꯃꯇꯝ ꯁꯨꯡꯂꯩ ꯂꯩꯖꯗ꯭ꯔꯕꯣ? ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯔꯕ ꯀꯩꯝꯇ ꯄꯣꯊꯥꯕꯒ ꯐꯪꯍꯟꯗꯦꯕ꯫ ꯍꯩꯃꯥ ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯤ ꯅꯪꯕꯣ꯫ ꯅꯃꯥꯁꯤ ꯂꯥꯛꯏꯁꯤ ꯅꯪ ꯎꯗ꯭ꯔꯣ? ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯀꯅꯥꯒꯤ ꯏꯃꯥꯁꯤꯅꯣ? ꯀꯞꯅꯤꯡꯕꯅ ꯂꯣꯏꯔꯀꯥꯟꯁꯤꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ? ꯍꯟꯗꯛꯇꯤ ꯑꯩꯕꯨ ꯀꯧꯔꯛꯑꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯉꯣ ꯏꯃꯥꯅ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯁꯤꯖ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯥꯏꯕꯦꯝꯃ ꯈꯪꯕꯨ ꯈꯪꯉꯤꯅꯤ ꯁꯛꯇ꯭ꯔꯁꯤꯗꯤ ꯑꯩꯗꯤ꯫ ꯑꯩꯅꯗꯤ ꯏꯃꯧ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯂꯤ꯫ ꯏꯃꯧ ꯑꯣꯏꯒꯦꯒ ꯍꯥꯏꯍꯧꯗꯕ ꯐꯩꯗ꯫ ꯃꯁꯤꯅꯒ ꯏꯃꯧ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯌꯨꯝꯗꯣ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯔꯣꯏꯍꯦ꯫ ꯏꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯃꯛꯅꯦ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗ ꯁꯤꯖꯒꯤ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯗꯨꯅ ꯏꯆꯦꯝꯁꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅꯦꯗꯅ ꯃꯄꯥꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯈ꯭ꯔꯕ꯫ ꯑꯗꯨꯅ ꯑꯁꯨꯛ ꯆꯥꯎꯔꯕꯁꯤ ꯐꯥꯎꯕ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯉꯥꯡ ꯃꯆꯥꯗꯧꯅꯅꯤ ꯃꯥꯅ ꯌꯨꯝꯁꯤ ꯂꯩꯔꯤꯕꯁꯤ꯫ ꯑꯗꯣ ꯏꯆꯥ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯏꯆꯦꯝꯁꯤ ꯏꯆꯥꯅꯨꯄꯤꯁꯤ ꯊꯕꯛ ꯏꯪꯈꯥꯡꯒꯗꯤ ꯇꯥꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯕ ꯖꯥꯠ ꯅꯠꯇꯦꯀꯣ꯫ ꯁꯤꯖ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯃꯦꯝꯆꯥ ꯏꯆꯦꯁꯦ ꯊꯕꯛ ꯑꯃ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯅꯪꯒꯤꯁꯤꯗ ꯉꯥꯏꯍꯥꯛ ꯆꯪꯂꯛꯄꯅꯤ꯫ ꯏꯆꯦ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯌꯨꯝꯗ ꯏꯁꯨ ꯑꯄꯤꯛꯄ ꯑꯃ ꯂꯩꯍꯧꯔꯤꯌꯦ꯫ ꯉꯥꯏꯈꯣꯅꯤ ꯏꯆꯦꯝꯁꯤ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯍꯧꯒꯦ꯫ ꯃꯤꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕꯗ ꯇꯥꯕꯅꯤ ꯑꯩꯁꯨ꯫ ꯃꯩꯔꯥꯕꯗꯨꯕꯨ ꯂꯨꯍꯣꯡꯗꯅ ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯔꯤꯁꯤ ꯆꯨꯝꯂꯕ꯭ꯔꯣ? ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯅ ꯀꯝꯗꯧꯈ꯭ꯔꯕ? ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯆꯨꯝꯃꯦ ꯃꯦꯝꯆꯥ 이슈 ꯐꯪꯕꯒ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯀꯨꯏꯔꯔꯣꯏ ꯂꯨꯍꯣꯡꯕꯤꯔꯅꯤ ꯂꯨꯍꯣꯡꯕꯒꯤꯁꯦ ꯄꯥꯎ ꯌꯧꯍꯜꯂꯛꯀꯦ ꯉꯟꯅ ꯂꯥꯛꯎꯀꯣ ꯏꯆꯦꯝꯁꯤ ꯆꯠꯂꯦ ꯀꯔꯤꯅꯣ ꯏꯆꯦꯝꯁꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ ꯃꯁꯨ ꯐꯪꯂꯒ
ꯃꯆꯥ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯦꯜ ꯄꯥꯏꯕ ꯃꯈꯣꯏꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯃ ꯇꯣꯉꯥꯟ ꯇꯥꯕ ꯊꯕꯛ ꯉꯥꯛꯇ ꯈꯟꯅ ꯍꯦꯛ ꯇꯧꯔꯗꯅ ꯄꯥꯈꯪ ꯑꯣꯏꯅ ꯃꯄꯥ ꯑꯣꯏꯕꯁꯨ ꯆꯠꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ. ꯁꯤꯖꯁꯨ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯂꯩꯔꯥꯡꯅ "ꯏꯃꯥꯁꯤ ꯅꯁꯨ ꯅꯨꯄꯥꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ. ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯝꯅ ꯁꯥꯟꯅꯗꯦ. ꯑꯩꯒꯤ ꯅꯤꯡꯇꯨ ꯏꯕ ꯃꯈꯩ ꯁꯥꯡꯕ ꯑꯍꯥꯞꯄ ꯁꯝꯗꯣ ꯅꯁꯨ ꯅꯨꯄꯥ ꯂꯦꯝꯐꯨ ꯃꯥꯟꯕꯁꯤꯅ ꯂꯣꯏ ꯐꯣꯏꯗꯠꯄꯤꯈ꯭ꯔꯦ. ꯌꯥꯝ ꯊꯨꯅꯅꯦ ꯑꯩꯒꯤ ꯁꯝ ꯑꯃ ꯂꯩꯕꯤꯗ꯭ꯔꯕ ꯑꯩꯗꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏꯗꯕꯅꯤ ꯈꯪ." "ꯂꯩꯔꯥꯡ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯑꯩꯁꯦ ꯈꯣꯏꯗꯧ ꯊꯤꯠꯅ ꯍꯜꯂꯛꯂꯤꯕꯅꯤ. ꯅꯪꯒꯤ ꯅꯆꯤꯟ ꯑꯇꯨꯝꯕꯗꯣ ꯑꯔꯩꯕ ꯃꯈꯩ ꯇꯨꯝꯊꯣꯛꯂꯒ ꯄꯥꯎ ꯇꯝꯒꯗꯕꯒꯤ ꯁꯔꯨꯛ ꯄꯨꯟꯒꯤ ꯏꯁꯤꯡ ꯑꯏꯪꯕꯗꯣ ꯈꯨꯖꯥꯏ ꯑꯝꯇ ꯀꯜꯂꯧꯁꯨ. ꯏꯁꯤꯡꯗꯣ ꯊꯛꯂꯒ ꯄꯨꯛꯅꯤꯡꯁꯦ ꯏꯪꯊꯕ ꯉꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ. ꯍꯤꯡꯆꯥꯕꯤ ꯑꯃ ꯊꯦꯡꯅꯔꯨꯗꯅ ꯃꯤꯍꯨꯜꯒꯁꯦ ꯆꯣꯡꯕ ꯐꯠꯇ꯭ꯔꯦ. ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒꯤ ꯁꯝ ꯑꯃ ꯂꯩꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤ. ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯀꯜꯂꯨ ꯆꯣꯝꯃꯤ ꯂꯩꯔꯥꯡ ꯅꯪꯕꯣ." ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯅ ꯏꯁꯤꯡ ꯀꯟꯗꯨꯅ ꯊꯣꯔꯛꯂꯒ "ꯑꯕꯣꯛꯁꯤ, ꯑꯕꯣꯛꯁꯤꯅ ꯊꯛꯅꯕ ꯏꯁꯤꯡ." "ꯍꯥ, ꯏꯁꯨꯅ ꯑꯕꯣꯛꯁꯤꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯔꯛꯂꯤꯕ? ꯀꯗꯥꯏ? ꯏꯁꯨꯅ ꯀꯜꯂꯛꯄ ꯏꯁꯤꯡꯗꯣ ꯑꯕꯣꯛꯁꯤ ꯍꯥꯎꯅ ꯑꯝꯇ ꯊꯛꯇꯣꯛꯀꯦꯁꯦ." ꯁꯤꯖ ꯏꯁꯤꯡꯗꯣ ꯊꯛꯇꯨꯅ "ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯁꯨ ꯁꯅꯥꯅ ꯀꯜꯂꯛꯄ ꯏꯁꯤꯡꯁꯦ. ꯅꯠꯇꯦ ꯅꯪꯕꯨ ꯈꯨꯔꯥ ꯂꯩꯔꯥꯡꯒꯤ ꯃꯁꯝꯗꯣ ꯀꯔꯤꯒꯤ ꯐꯣꯏꯗꯠꯂꯨꯔꯤꯕꯅꯣ?" "ꯑꯩꯈꯣꯏ ꯄꯥꯕꯅ ꯈꯨꯔꯥ ꯂꯩꯔꯥꯡꯒꯤ ꯃꯁꯝꯗꯣ ꯑꯍꯥꯞꯄꯅꯤ ꯐꯣꯏꯗꯠꯂꯨ ꯍꯥꯏꯕ. ꯑꯗꯨꯒ ꯑꯩꯅ ꯐꯣꯏꯗꯠꯄꯗ ꯈꯨꯔꯥꯒꯤ ꯃꯁꯝꯗꯣ ꯀꯦꯜꯂꯛꯏꯕ. ꯃꯁꯝ ꯀꯦꯟꯈꯤꯕꯗꯒꯤ ꯈꯨꯔꯥꯁꯤ ꯀꯣꯛꯇꯥꯡꯕ ꯑꯣꯟꯈ꯭ꯔꯦ." "ꯀꯔꯤ? ꯑꯩꯕꯨ ꯀꯣꯛꯇꯥꯡꯕ ꯀꯥꯏꯅ ꯅꯪꯅ ꯐꯨꯔꯒꯦꯗꯦꯍꯦ. ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ. ꯅꯄꯥ ꯗꯨꯔꯕꯥꯁꯥ ꯃꯥꯟꯕꯗꯨꯅ ꯃꯆꯥ ꯌꯣꯡ ꯃꯥꯟꯕꯁꯤꯗ ꯏꯟꯁꯤꯟꯕ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯦꯕ." "ꯑꯩ ꯂꯩꯔꯥꯡ, ꯌꯥꯔꯦ. ꯑꯉꯥꯡꯁꯤꯒ ꯃꯥꯟꯅꯔꯨꯔꯅꯨ. ꯅꯪꯒꯤ ꯁꯝꯗꯣ ꯍꯌꯦꯡ ꯏꯃꯥꯁꯤꯅ ꯐꯖꯕ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯕ ꯑꯃ ꯂꯩꯕꯤꯔꯒꯦ. ꯁꯣꯏꯗꯅꯗꯤ ꯂꯩꯕꯤꯌꯨꯀꯣ ꯏꯃꯥꯁꯤ. ꯁꯝ ꯌꯥꯎꯗꯕꯁꯦ ꯂꯩꯔꯥꯡ ꯑꯩꯒꯤ ꯐꯖꯕ ꯋꯥꯠꯂꯦꯕ. ꯑꯗꯣ ꯏꯃꯥꯁꯤꯅ ꯆꯠꯂꯨꯕ ꯊꯕꯛꯇꯨꯅ ꯀꯝꯗꯧꯔꯛꯂꯕ? ꯅꯆꯥꯅꯨꯄा ꯏꯁꯧ ꯃꯀꯣꯛꯇꯨꯅ ꯌꯨꯝ ꯊꯨꯒꯥꯏꯔꯦ ꯀꯥꯏꯅꯒ ꯌꯥꯝ ꯁꯥꯎꯔꯝꯕꯅꯤ ꯏꯃꯥꯁꯤ ꯂꯩꯇꯕꯒꯤ." "ꯂꯩꯔꯥꯡ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯐꯕ ꯅꯨꯄꯤ ꯊꯤꯕꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯔꯝꯗ꯭ꯔꯦꯍꯦ. ꯑꯁꯨꯛ ꯀꯟꯅ ꯊꯤꯕꯕꯨ ꯏꯃꯧ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯠꯇ ꯊꯦꯡꯅꯗꯦ. ꯃꯥꯂꯦꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯅꯨꯄꯤꯁꯦ ꯅꯪ ꯈꯛꯇ ꯉꯥꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯩꯃꯥ, ꯏꯃꯥꯁꯤ ꯅꯪꯁꯤꯗꯤ ꯑꯃꯨꯛ ꯍꯔꯥꯎꯍꯜꯂꯦ ꯑꯩꯕꯨ. ꯑꯩꯒꯨꯝꯕ ꯅꯨꯄꯤꯗꯤ ꯅꯄꯨꯟꯁꯤꯗꯁꯨ ꯐꯪꯉꯔꯣꯏ. ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ. ꯋꯥꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯅꯃꯧ ꯅꯨꯄꯤ ꯊꯤꯗ꯭ꯔꯁꯨ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕꯤ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯖꯔꯕꯗꯅ ꯅꯁꯨꯁꯦ ꯑꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯈꯟ ꯌꯣꯛꯆꯔꯒꯦ." "ꯇꯜꯂꯤ. ꯃꯀꯣꯛ ꯇꯥꯡꯕ ꯈꯨꯔꯥꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯕ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯑꯕꯣꯛ. ꯑꯕꯣꯛꯁꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯐꯖꯕꯤ ꯑꯣꯏꯅ ꯄꯤꯌꯨ." "ꯑꯉꯥꯡ, ꯅꯪꯁꯤ ꯑꯩꯅ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕꯅꯤ. ꯅꯄꯥ ꯗꯨꯔꯕꯥꯁꯥ ꯃꯥꯟꯕꯗꯨꯅ ꯅꯣꯡꯃꯇ ꯅꯊꯤꯅ ꯌꯨꯝ ꯁꯨꯔꯛꯄ ꯅꯠꯇꯦ. ꯑꯗꯨꯅ ꯅꯪꯁꯦ ꯅꯪꯒꯤ ꯅꯃꯥꯁꯦ ꯑꯩꯅ ꯑꯣꯏꯕ ꯇꯥꯔꯦ. ꯑꯗꯨꯒ ꯑꯩꯅ ꯁꯥꯊꯤꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤ." "ꯑꯁ, ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯧꯒ ꯈꯪꯑꯣꯏ ꯑꯣꯏꯅꯤꯡꯉꯛꯑꯦ ꯃꯤ." "ꯍꯩ, ꯌꯥꯔꯦ. ꯏꯕꯨꯡꯉꯣꯅꯒ ꯇꯥꯔꯕꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅꯅꯦ ꯐꯅꯦꯛꯀ ꯁꯦꯠꯄ ꯐꯪꯖꯗꯕ ꯇꯥꯔꯦꯅ." "ꯍꯣ, ꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯂꯩꯇꯤꯌꯦ. ꯑꯗꯨꯅ ꯃꯥ ꯇꯥꯔꯣꯏ ꯈꯪꯅ ꯍꯥꯏꯔꯤꯕꯅꯦ ꯑꯩꯁꯨ." "ꯏꯆꯥ ꯁꯅꯥ, ꯂꯥꯛꯑꯣ. ꯏꯃꯥꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯨꯁꯤ." "ꯏꯃꯥ ꯀꯥꯏꯅ. ꯈꯨꯔꯥ ꯀꯣꯛꯇꯥꯡꯕꯅꯤ ꯅꯪꯗꯤ. ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ." "ꯈꯨꯔꯥ ꯑꯣꯏꯒꯦꯔꯥ ꯅꯃꯥ ꯑꯣꯏꯒꯦꯔꯥ ꯆꯠꯁꯤ ꯂꯥꯎꯗꯤ ꯀꯣꯛ ꯂꯥꯛꯑꯣꯗꯅ." "ꯑꯉꯛꯄꯅꯤꯀꯣ ꯂꯩꯔꯥꯡ ꯅꯪꯁꯦ. ꯆꯨꯝꯅ ꯅꯨꯄꯤ ꯁꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯌꯨꯝꯒꯁꯨ ꯄꯥꯅꯤꯡꯂꯤꯕꯣꯏꯔꯦꯀꯣ." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯖ ꯅꯨꯄꯤ ꯑꯃꯒꯁꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯁꯥꯈꯤꯅ "ꯏꯆꯦꯝꯁꯤꯌꯥ, ꯁꯨꯝꯗꯧꯕꯅꯤ. ꯏꯆꯥꯅꯨꯄꯤꯒꯩꯒ ꯅꯤꯡꯊꯤꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯔꯕꯒꯤ ꯇꯨꯡꯗ ꯏꯆꯥꯅꯨꯄꯤꯅ ꯏꯆꯦꯝꯁꯤꯒ ꯑꯃꯨꯛꯇ ꯎꯅꯕ ꯄꯥꯝꯃꯤ, ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯍꯦꯛꯇ ꯏꯆꯦꯝꯁꯤꯗ ꯄꯥꯎ ꯄꯤꯖꯈ꯭ꯔꯕꯅꯤ. ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯏꯃꯧꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯏꯖꯔꯛꯂꯕꯅꯤ. ꯀꯗꯥꯏꯅꯣ ꯏꯃꯧꯗꯣ ꯀꯧꯊꯣꯛꯄꯤꯔꯣ. ꯏꯁꯥ ꯂꯥꯛꯂꯤꯉꯩꯁꯤꯗꯅꯦ ꯏꯃꯧꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯖꯔꯒꯦ." "ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯣ ꯏꯆꯦꯝꯁꯤ. ꯑꯩ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯂꯨꯈꯤꯒꯦ." ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯁꯤꯖ ꯅꯨꯄꯤꯗꯨ ꯎꯕꯗ "ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗ ꯅꯣꯞꯇꯤ ꯅꯣꯞꯄꯔꯣꯏ ꯁꯤ ꯑꯣꯏꯔꯗꯤ." "ꯁꯣꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯋꯥ ꯅꯣꯝꯃꯝꯃꯤ ꯍꯥꯏꯔꯤꯁꯦ? ꯍꯩꯃꯥ, ꯀꯔꯤꯅꯣ ꯐꯖꯔꯤꯕ ꯃꯁꯛꯁꯤꯒ ꯈꯣꯟꯗꯥꯁꯤꯒ. ꯁꯈꯤꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯁꯤꯗ ꯑꯊꯨꯝꯕꯒ ꯑꯃꯠꯇ ꯄꯤꯖꯗ꯭ꯔꯕ ꯖꯥꯠ ꯂꯩꯅꯤ. ꯋꯥ ꯉꯥꯡꯊꯣꯔꯛꯄꯗ ꯈꯔ ꯈꯔ ꯂꯥꯎꯔꯤꯕꯁꯤꯕꯣ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕꯤꯗ꯭ꯔꯕꯣ?" "ꯍꯥ, ꯇꯥꯏꯌꯦ. ꯃꯥꯅꯤ. ꯑꯩ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦꯗꯅ ꯍꯥꯏꯖꯔꯝꯕꯗꯣ." "ꯐꯔꯦ, ꯑꯗꯨꯗꯤ ꯋꯥꯁꯦ ꯍꯦꯛꯇ ꯁꯝꯖꯤꯟꯖꯔꯒꯦ. ꯅꯨꯄꯥꯗꯣ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯄꯥ ꯑꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ. ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯊꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯅ ꯂꯩꯒꯗꯕ ꯌꯨꯝꯗꯣ ꯌꯥꯝ ꯅꯥꯟꯕ, ꯌꯥꯝ ꯐꯖꯕ ꯌꯨꯝ ꯑꯃ ꯑꯣꯏꯒꯗꯕꯅꯤ.
ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯁꯦꯠꯈꯤꯕ ꯐꯤ ꯑꯅꯤꯔꯛ ꯍꯟꯅ ꯁꯦꯠꯇꯦ ꯎꯔꯦꯗꯅ ꯏꯁꯥꯁꯤꯗ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯇꯥꯡꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯍꯩꯇꯦ ꯃꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯑꯋꯟꯃꯤꯅꯥꯏ ꯄꯨꯖꯔꯛꯀꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡ ꯌꯥꯅꯤꯡꯗꯦꯗꯣ ꯃꯗꯨ ꯈꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ ꯏꯃꯧꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯄꯤꯕ ꯉꯝꯖꯔꯣꯏ ꯑꯩꯅ ꯁꯤꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤꯁꯨ ꯑꯔꯨꯞꯄ ꯉꯥꯛꯇꯅꯤ ꯁꯦꯠꯂꯛꯂꯤꯕꯁꯤꯁꯨ ꯏꯃꯧ ꯍꯥꯏꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯏꯆꯥ ꯅꯨꯄꯥꯅ ꯂꯩꯀꯥꯏꯗꯒꯤ ꯋꯥꯏꯔꯒ ꯁꯦꯠꯍꯜꯂꯛꯄ ꯐꯤꯖꯣꯜ ꯉꯥꯛꯇꯅꯤ ꯀꯔꯤ ꯅꯐꯤ ꯐꯥꯎꯕ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒ ꯁꯦꯠꯄ ꯅꯣꯏꯒꯨꯝꯕꯅ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯒꯦ ꯍꯥꯏꯕ ꯆꯪꯂꯛꯂꯤꯕ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯀꯌꯥꯝ ꯊꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯅꯣꯏꯒꯤꯁꯦ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯂꯧꯔꯒ ꯑꯩꯒꯤ ꯏꯔꯛ ꯊꯨꯝ ꯃꯌꯥꯝꯁꯤꯅ ꯅꯨꯡꯉꯥꯏꯔꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯄꯤꯈ꯭ꯔꯣ ꯃꯁꯤꯒꯤ ꯆꯨꯖꯥꯛ ꯑꯀꯥꯕ ꯃꯥꯟꯕꯤꯁꯦ ꯃꯁꯦ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯨ ꯂꯥꯛꯇꯪ ꯁꯣꯏꯔꯣꯏꯁꯦ ꯁꯦꯜ ꯊꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯅꯥ ꯈꯧꯖꯥꯎꯒ ꯄꯨꯟꯅ ꯍꯤꯡꯅ ꯍꯤꯡꯅ ꯐꯨꯝꯖꯤꯟꯅꯤꯁꯦ ꯑꯔꯦꯝꯕꯗ ꯑꯩꯅ ꯂꯤꯆꯠꯁꯤꯗ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯒꯤ ꯂꯥꯏꯔꯕꯤ ꯁꯥꯕꯁꯤꯗ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯀꯥꯁꯨ ꯎꯁꯤꯠꯇ꯭ꯔꯤꯌꯦ ꯃꯌꯨꯝꯅꯦꯅ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯁꯪꯅꯕ ꯍꯦꯟꯅ ꯐꯖꯩꯅꯦ ꯇꯧꯔꯤꯁꯦ ꯍꯦ ꯑꯋꯥꯏꯕ ꯁꯦꯠꯄꯤ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯇꯨꯊꯥ ꯁꯤꯟꯅꯔꯒ ꯑꯩꯅ ꯅꯃꯧ ꯑꯣꯏꯕꯤꯔꯤꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯦ ꯂꯝꯀꯦꯠꯄꯤ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯊꯤꯗꯕ ꯂꯩꯒꯦꯁꯨ ꯂꯩꯖꯔꯁꯅꯨ ꯂꯩꯕ ꯌꯨꯝ ꯂꯩ ꯀꯔꯤ ꯃꯇꯥꯃꯛꯅꯦ ꯑꯍꯣꯡꯕ ꯃꯆꯨ ꯑꯌꯥꯛꯄ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯈꯔ ꯅꯁꯥꯗꯨꯗ ꯊꯣꯟꯖꯤꯜꯂꯒ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯉꯥꯡꯕ ꯉꯜꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯅꯒꯨꯜ ꯈꯪꯍꯧꯕ ꯂꯥꯏꯕꯛ ꯌꯥꯝ ꯐꯈ꯭ꯔꯦ ꯑꯩꯁꯦ ꯅꯪꯕꯨ ꯂꯩꯔꯒ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯨ ꯅꯁꯛꯀꯗꯣ ꯀꯨꯏꯅ ꯎꯖꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯁꯨ ꯆꯥꯎꯔꯒꯦ ꯁꯤꯁꯦ ꯆꯠꯈꯤꯕꯒ ꯁꯥꯈꯤꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯏꯃꯥꯒꯤ ꯂꯩꯁꯥ ꯅꯅꯦꯝꯗꯨꯗꯤ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯏꯃꯥꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯏꯅꯥꯈꯨꯟꯕꯤ ꯁꯥꯖꯤꯜꯂꯨꯕꯅꯤ ꯑꯗꯒꯤ ꯃꯥꯅ ꯂꯥꯏꯔꯕꯤꯃꯨꯛ ꯁꯥꯖꯤꯜꯂꯤ ꯑꯩꯁꯨ ꯂꯥꯏꯔꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯊꯤꯅ ꯆꯩꯊꯣꯛꯎꯔꯤ ꯏꯃꯥ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯆꯩꯁꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯍꯥ ꯆꯠꯈ꯭ꯔꯦꯕ ꯑꯣꯟꯊꯣꯛꯄꯅꯤ ꯏꯃꯥꯒꯤ ꯂꯩꯁꯥ ꯅꯪꯁꯤ ꯏꯃꯥꯅ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯌꯥꯗꯕ ꯌꯥꯔꯣꯏꯗꯅ ꯑꯗꯨꯝ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯂꯦꯟꯕꯒ ꯆꯥꯕꯦ ꯃꯥꯟꯅꯍꯜꯂꯤ ꯑꯩꯅ ꯄꯣꯠꯐꯝꯗꯒꯤ ꯁꯣꯠꯂꯨꯏꯕ ꯁꯤꯡꯖꯨ ꯕꯣꯔꯥꯁꯤꯡꯁꯦ ꯁꯦꯜꯁꯤ ꯅꯪꯅ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯉꯝꯅꯕ ꯄꯤꯀꯣ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯁꯤꯟꯕ ꯊꯕꯛꯁꯤꯗ ꯅꯪꯅ ꯁꯤꯠ ꯅꯥꯟꯊꯣꯛꯍꯜꯂꯕꯅꯤꯅ ꯑꯁ ꯑꯩꯕꯨ ꯍꯧꯖꯤꯛ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯄ ꯇꯥꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯑꯔꯦꯝꯕꯒꯤ ꯍꯦꯛ ꯁꯦꯜ ꯄꯥꯏꯕꯤ ꯅꯨꯄꯤ ꯁꯥꯖꯕꯤ ꯍꯥꯏꯗꯨꯅꯤ ꯂꯥꯏꯔꯕꯤ ꯄꯠ ꯇꯠꯄꯤ ꯁꯥꯔꯒ ꯐꯅꯦꯛꯀꯁꯦ ꯁꯦꯒꯥꯏꯕ ꯁꯤꯖꯔꯝꯗꯧ ꯄꯪꯉꯤꯌꯦ ꯑꯩꯁꯨ ꯌꯥꯔꯣꯏꯌꯦ ꯅꯪꯗꯤ ꯅꯀꯣꯛꯇꯣ ꯁꯟꯊꯤ ꯉꯥꯛꯇ ꯍꯥꯜꯂꯦ ꯍꯣꯔꯦꯟꯗꯒꯤ ꯆꯥꯛꯀ ꯄꯤꯖꯔꯣꯏ ꯁꯖꯤꯛ ꯄꯤꯖꯒꯦ ꯅꯪ ꯑꯔꯨꯞ ꯑꯇꯧ ꯃꯌꯥꯝꯗꯨꯅ ꯀꯅꯥꯗꯒꯤ ꯋꯥꯏꯔꯤꯕꯅꯣ ꯅꯪꯅ ꯑꯔꯩꯕ ꯃꯈꯩ ꯁꯤꯖꯤꯟꯅ ꯂꯩꯔꯝꯂꯤꯕꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯅ ꯄꯥꯝꯂꯤꯕ ꯄꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯂꯤꯕ ꯑꯩꯅꯗꯤ ꯁꯤꯖꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯁꯛ ꯀꯌꯥ ꯐꯖꯈ꯭ꯔ ꯄꯣꯠ ꯍꯥ ꯃꯆꯥꯅꯨꯄꯥꯗꯣ ꯃꯁꯛꯁꯨ ꯐꯖꯩꯑꯕ ꯑꯩꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯇꯥꯟꯅꯔꯒ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯅꯦꯄꯣꯛ ꯁꯥꯎꯃꯤꯅꯣꯅ ꯀꯞꯁꯤꯟꯅꯔꯨꯕꯅ ꯐꯗꯣꯏꯖꯥꯠꯂꯣ ꯌꯥꯔꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗ ꯋꯥꯗꯣ ꯉꯥꯡꯂꯅꯨ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯕꯣꯔꯥꯒꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯅꯨ ꯍꯣꯔꯦꯟ ꯁꯧꯒ꯭ꯔꯤꯒ ꯕꯣꯔꯥꯒ ꯊꯣꯡꯂꯒ ꯆꯥꯕ ꯑꯩꯗꯨꯅꯤ ꯁꯤꯖ ꯃꯥꯅꯗꯤ ꯃꯃꯧ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯃꯃꯧ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯕꯗ ꯊꯋꯥꯏ ꯋꯥꯅ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯏꯃꯧ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯔꯦꯝꯕꯗ ꯇꯥꯔꯗ꯭ꯔꯅ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯤ ꯐꯅꯗꯤ ꯌꯥꯝꯃꯤ ꯑꯩꯅ ꯏꯃꯧ ꯑꯣꯏꯒꯦ ꯈꯟꯅ ꯌꯦꯡꯂꯤꯕꯁꯦ ꯃꯁꯤꯗ ꯂꯨꯔꯤꯕꯗꯤ ꯏꯃꯧ ꯑꯣꯏꯕ ꯌꯥꯕ ꯏꯁꯨꯁꯤꯕꯨ ꯃꯆꯥꯗꯧꯅ ꯅꯥꯎꯀꯣꯟꯕꯤꯕ ꯉꯝꯒꯗꯕꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯤꯡꯆꯥꯕꯤ ꯀꯣꯠꯆꯥꯕꯤ ꯏꯃꯨꯡ ꯀꯥꯏꯒꯗꯕꯤ ꯁꯦꯜ ꯊꯨꯝꯗ ꯆꯣꯞꯄꯤ ꯉꯥꯛꯇ ꯑꯩꯒꯤ ꯏꯁꯨꯁꯤꯕꯨ ꯃꯃꯥ ꯀꯧꯕ ꯐꯪꯗꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯔꯤꯕ꯭ꯔꯅꯤ ꯇꯧꯔꯤꯁꯦ ꯏꯁꯨꯁꯤꯒꯤꯗꯃꯛ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯄꯤꯛꯂꯤꯕ ꯏꯁꯨꯅ ꯃꯃꯥ ꯀꯧꯕ ꯐꯪꯗ ꯄꯨꯟꯁꯤ ꯂꯦꯟꯕꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯁꯤꯖ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯨ ꯁꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯑꯕꯣꯛꯀꯤ ꯁꯅꯥ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤ ꯅꯠꯇ꯭ꯔꯕꯁꯨ ꯑꯕꯣꯛꯅ ꯅꯪ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯒꯤ ꯏꯁꯨꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯅ ꯍꯦꯛ ꯑꯕꯣꯛꯀꯤ ꯁꯅꯥ ꯑꯕꯣꯛꯀꯤ ꯋꯥꯔꯕ ꯃꯤꯀꯨꯞꯇ ꯏꯁꯨꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯁꯤ ꯌꯦꯡꯖꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯕꯣꯛ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ
ꯏꯁꯨꯒꯤꯗꯃꯛ ꯍꯤꯡꯂꯤꯌꯦ ꯏꯃꯥ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯏꯃꯥꯒꯤ ꯃꯩꯔꯥꯕ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯏꯁꯨꯁꯦ ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤ ꯑꯩꯒꯤ ꯄꯥꯕ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯝꯕꯅꯤ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯍꯜꯂꯛꯂꯤꯕ ꯃꯇꯝꯁꯦ ꯊꯦꯡꯃꯜꯂꯤꯅꯦ ꯏꯃꯥ ꯍꯟꯗꯛꯁꯦ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯅꯅꯦ ꯍꯌꯦꯡꯁꯨ ꯉꯟꯅ ꯆꯠꯀꯅꯤ ꯍꯟꯗꯛꯇꯤ ꯏꯆꯥꯒ ꯂꯩꯃꯤꯟꯅꯕ ꯄꯥꯛ ꯐꯪꯂꯣꯏꯗꯧꯔꯤ 이마기 메이라바 낭시 누빠 낭기 더벅 마얌 마시다 픽리베 이수 시고 잉신 만능 감라 오이네 나사기 칸저버수 이수 시기 칼라가 나사가 와칼론 띠나바 누피 아마타 수푸로 하이바니다 이마 아이기 분시다 이사드기 헨바 가리수 레이테 이사기다막다 이마나 파라니 칸나 실렉부 그딩마 아이 이사니 야레 하이나 하나수 하이자크라부더니 아두고 이마 아이 이사부 누시부 감로이다비 누피디 아이기 분시 공을 오이바 잉감로이 이마수 이수 시부 마사막니 칸나 tuuna sana tawbiba ngamgatabi amata panghanbiyo waidana pukningna siyetna ningzaribani haiba matamsi phana thenglamlani nangbu ayuk mana thabak chatkani haibadai pothanaba tawruro isusi ngasidi aiga punna tuminarage huima mathangi numittani siza yumthangnabagi yumda khatnabagi khonjel ama tai haiduna sijasu haibet yenglubani adubu onthokpa phibam amada khatnadu leiramne haiba karino tawriba matawsidia sinaba tarini aswan mi mane masibu pamaw sina bora simbudu mangai kre soro soro ite singibi haimai ma isi loi dang sisu magi masing du handri dana pamaw no pisida songkhalaga nap kremi kuning kanglag yengmusia yengpamga khangde mogi kumhaisia panama nungai haino pambi sigi masasida yalaga dum yengi de he haima haima mogi mani ma bausia sumang se konaraga tharo tharo on mina kremi oi mas ingong loi kai sidi hai leirang tombi nang muta braimi mapa na thulau nia ima si khong si kai ngom tau khre abuk ta thu na laung ne hai ma kai noi ma sia tu sin pham ilai leja da bagi mong da sambal marum sta mu kullaga leiram sina sambal marum sida kari to mu sang uri bono na ko tu pi rau si hai tap na sing khaluni nang bo ai khong si kaya kan yai sin khre bono ling bangam dre hai Nati imasibu tabak kamta leizaraba haibanida sambal marumsi changlaga tusin bi chanarami sibu hai tusin ba sanaba natenya moigi mani mu khanaba se yengba nungayedana haino masasida yalaga yenglubani adugadi khutta tera kaksing sikthattana ne usadagi taraklibani haima na thau yam leiti imasi nangse amukta bu noke ahayo hai nasak atiba duganya tonglakkano yengningdi mani mamau khatnabasia yingsilhauda yadiye hauzik matamse yam hongle ing tapi nupi mata thiba phangdre aduna hayeng imauduna ingoni henjilaklabasu aina phuthaba ngamnaba aidana moigi mani mamau phoidatnabado yingsilhauribani khwang tiklam tawre imasia hausikkangi nupi saroi mayamsia namo oigedabagi saru wakhal tabi sakta suda watabi aisia kopnamo oizaro haiba Kuirabani aina ekhoy yamungsia tangsarakpa magi durba samanba mamit mana langthoklaga aibu thina saibasida phongdokpa ngamdabagi wa ekhoy yamungnaga chak chabada aina wat apa hangmado as loire ai wakhal sidadi ipurebagi seba phangjaribani khalibadi onthokpani de leirang nangsia nupa nangna nupa pami harisibu taba yaribu wara haibanida nangna nupi oiramlabadi imasina nahana isa nupasiga chauna lumung biramani asainadi aibu nupadona engona nupani do supat palakano haiba natraba imasi matung manau aibu nupani kain palapa ai isai tomta sumangse mai tharaga sijagadamni ai ma ngangam dabiduna sangba kanman dana ai hakjangse nupi onbana ngawdabagi wan leirang aigi pukning wakhal sidi tanau bi thosa naujabi nuzani haiba kawbi rabro imasi nangbo Tanjadu da sana susen thoraktuna kura leira ai chak lami chak inbiyo imasiya ai isa sana se sak inbiru khige hoi imangi sana imana sak inbirage tawri singu sakta asiga onba loitriba nganu manbi mana isu sanagi mamang so iningi male abo akoi pabadi ai ngarang dagi pabu udri abo pabagi managta chalusi akoi pabada ai pohangeba aboki sana isugi babado arapa mafamda thabak sakhiye
isugi sanapot lainaba sen mayam tan isu pumu kaino abongna kok pothok laga loiredana sana se isa sak lami haibadai imana sa imbirage se kura leirang kaino nangni ima oisili se nangai gi ima nate mi akhoi pabuna aigi ma di masak kayam phajai masam ga su yam sangi hai khangbro abo kura leirang si pudalo mana mu ima sajile tumi leyu ai sam sang do nangna phoidat pi khraba natro sam asang ba ma he hapjin baga ima gi sam sia adom sangjara dabani se ima ni inba sak se sa tho sana ai nangni inba sak jar abo sak se bong ni inbiyo kura leirang se yam khali ai ma ni inba sak jar ima yam sabagi pabala ga haidoke ba khongina leirang kadai isu sana gi sak to ai ilage se isu si saukre hai ima gi sana kari gi no nangna phaja khrabi ai bu nama oi ba pamri ba se aina sak jari gai nangna ai gi tapak sida nayong anjin bada idi isani khandana hangoi rasu khan khibani ko aduga nang nei bu nama oi ba pamri traba ko abo khura leirang si kapiro masak se ok masin tum thopi yamal kari ai bu ok mali kaidan napa dur ba sa do leitringai sida nangda phuthau rage da he asiai duna leirang na sanabu tani sanasu nok tuna koisen cheli tanja duda thongalom dagi nupi ahal amaga nupi leisabi amaga sangminare haima kunda lei natrane sangatli basibo ho mani kunda lei ni laksari base inam si hoina nong mata akhoi lei kaise ningsing birakta basida ikhongna thongni hekta lakjarabani tandum thokna sareta namana sa puna lakpa aisu nakhoi phawdo koithok lusirai dana khalamni bani nangga lakminari basina nasanupi thajadu natro masak mata ko thongna phajarame dei sare masi akhoi yambungu lekhibro khoire yambunga thengna khidaba adugi imaga punna akhoi yambungu na bala ibani leirang masinu paithoklaga akhoi yambung kai chillaga lawai pusidagine sutharadi leinu jangki isa nupa do handak marakse thabak asin makhra lei haidana ayuk ngana sakraga henglaba kandani lakliba mironga leitabane onthok nuwana leirebani da kunda leibe nangdi namo su phangnabani na nungai jarini da hoi namsi imau lakpadagi aigi thabaka amatta tawningai leitrapot isa nupi nasu magi yampung ta sonru leiba koirabani ada hekta isa nupi si puraga laklibasi ekoi meirabagi masadu natro sida leiribasi bo onthok na bunung sireda masaksia isu sana lawo sida abok pamge ima angang dei pamge masak yam nusi sana nangdi nasak kasyam nusina ine aigi saksa singmagi nusibra nusi akhoi pabana aina sak nusi se ima mama gini na hai inamsia lana de khan isu sana gi mama dubu taseng yumasida lakpa ngamlaroi hairabro natragana masa pikpase langthok lamlaga yumnak sagai ga onkrabazala mana tasengna yumnak sagai onkrabadi ibungo meirabagisu kari no khanaba yaidana isu pikpasigi khalaga kundalai sigi wase kon ingna khanarasi inamsi kari haigadabanu khangtre hausi aina pamlibasi adai kari sunati isu sanab masa mukni khanna nungsibiba ngamgadaba imau amattabu phanglabadi khandana thawni jaribani adoi masi ikhoyambungnadi kari hairige kari bo haruni masa sigidamak masu masana mama ingon ayaba pire imau phangdabagi wata ngai inamsia ibungo meirabanabu adu yorabadi karigi inamsi wina thawai wajaruni ge ibungo meirabana yumsi leiba numit amadane hekta paw haibiro isa nupiga angang masel amuktang wari sana hansi haiba haima onthok na nungaireda isa thasana yarat loidra haidana hongtokpa ngamdabagi wani afaba thabakti thinthaba yaba nate hayengmak hekta unahansi thabak na maru nate nganta lauko lamana sa kunna laktrabadi kaino inamsia imasi sana singasidi aiga puna chatminagrage haibabu yamung norin sawadro thaza isu sanadi noma puro masaga liramdrabadi nang yamungi marai sakrido nangsu khangidana ahing oirabasu masa lawu satki dawribani phari masi adudi nomaina purage asidi halage kundalay amadi thaza satkibaga imasiya nangsiya pange mina laina themba yai hausiki matamse yam durabani mi siekta laina thazaba yaba nate hausiki mama masado aidi sukta thazadeko makoi oizaba thiba lakwa yamali leirang hausiki mama masado thaina dagi
ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯏꯃꯨꯡꯅꯤ ꯅꯄꯥꯗꯨ ꯂꯩꯈꯤꯗꯕꯒ ꯏꯁꯨ ꯑꯄꯤꯛꯄꯁꯤ ꯁꯦꯟꯅꯕꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯌꯥꯝꯕ ꯑꯃꯠꯇ ꯅꯛꯁꯤꯟꯅ ꯂꯣꯏꯅꯕ ꯐꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥꯁꯤ ꯅꯪ ꯅꯃꯧ ꯄꯥꯝꯕ ꯌꯥꯝ ꯍꯦꯟꯃꯜꯂꯤ ꯑꯩꯕꯨꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯂꯩꯕ ꯋꯥꯔꯕꯁꯨ ꯀꯣꯛ ꯆꯠꯄꯤꯈ꯭ꯔꯒ ꯌꯨꯝ ꯑꯃꯗ ꯏꯅꯤꯡ ꯇꯦꯛꯀꯩ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕ ꯌꯥꯏ ꯏꯃꯥꯁꯤ ꯇꯅꯤ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯇꯥꯔꯒ ꯂꯦꯟꯖꯍꯧꯗꯣꯏꯁꯦ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦꯕ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ ꯍꯩ ꯂꯩꯔꯥꯡ ꯅꯪꯒꯤꯁꯦ ꯅꯪ ꯌꯥꯝꯃꯨꯛ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦꯗꯅ ꯈꯝꯕꯜꯂꯛꯂꯤꯕ꯭ꯔꯅꯦꯍꯦ ꯍꯣꯏ ꯏꯆꯦ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯃꯁꯛ ꯈꯪꯖꯗꯕꯤ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯂꯩꯁꯪ ꯌꯧꯕ ꯌꯥꯗꯕꯤ ꯂꯩꯔꯥꯡꯅꯤ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯩꯌꯦ ꯁꯨꯝ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯆꯕꯒꯤ ꯋꯥꯅꯤ ꯍꯅꯨꯕꯤ ꯑꯄꯪꯕꯤ ꯅꯪ ꯋꯥꯈꯜ ꯇꯥꯖꯧ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ ꯂꯝꯕꯤꯗ ꯆꯠꯄ ꯑꯉꯥꯎꯕꯤ ꯐꯥꯎꯕ ꯀꯕꯣꯛ ꯃꯇꯨꯝ ꯑꯃꯅ ꯊꯦꯡꯕ ꯌꯥꯗ꯭ꯔꯕꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯁꯥꯗꯅ ꯃꯤꯅ ꯇꯤꯟꯅꯕꯗ ꯄꯪꯊꯔꯕꯗꯤ ꯅꯪꯗꯅꯦ ꯍꯌꯦꯡ ꯅꯀꯣꯛ ꯁꯥꯖꯒꯗꯧꯕ ꯂꯩꯔꯥꯡ ꯑꯁꯤ ꯉꯥꯎ ꯉꯥꯎꯅ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯖꯔꯕꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛꯅꯤ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯄꯥꯝꯃꯨꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ ꯁꯤꯖ ꯃꯥꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯑꯗꯨꯅꯕꯨ ꯂꯩꯔꯥꯡꯗ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯤ ꯃꯁꯤꯅ ꯄꯉꯥꯡ ꯉꯥꯡꯖꯔꯕꯁꯨ ꯁꯅꯥꯒꯤꯗꯃꯛ ꯂꯩꯔꯥꯡꯅ ꯀꯌꯥꯝ ꯋꯥꯖꯔꯦ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯍꯣꯔꯦꯟ ꯅꯪ ꯌꯥꯝꯃꯨꯛ ꯂꯥꯛꯂꯒꯁꯨ ꯏꯃꯥꯁꯤꯒ ꯀꯨꯞꯅ ꯈꯟꯅꯈꯤꯅꯤꯗ ꯁꯅꯥ ꯃꯇꯨꯝ ꯂꯥꯎ ꯑꯩꯒ ꯀꯣꯏꯔꯨꯁꯤ ꯅꯕꯣꯛ ꯑꯄꯪꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯅꯦ ꯏꯆꯥꯁꯨ ꯒꯙꯥ ꯑꯣꯟꯕ ꯇꯥꯔꯦ ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯏꯆꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯩꯔꯥꯕ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯇꯨꯅ ꯃꯆꯥ ꯁꯅꯥꯕꯨ ꯃꯊꯥꯗ ꯄꯝꯗꯨꯅ ꯅꯥꯎꯁꯨꯝꯕꯤꯔꯤ ꯕꯥꯕꯥ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯥꯗꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯃꯔꯛꯁꯤꯗ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯦ ꯏꯆꯥꯒꯤ ꯏꯃꯥ ꯅꯣꯡꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯕꯥꯕꯥ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯛ ꯐꯖꯩꯀꯣ ꯏꯃꯥ ꯂꯥꯛꯑꯒ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯅꯤꯀꯣ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯄꯥꯕ ꯃꯩꯔꯥꯕ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯏꯆꯥꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯁꯛꯇꯝꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯔꯝꯗ꯭ꯔꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯄꯥꯕꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯣꯏꯌꯦ ꯂꯩꯔꯥꯡꯅ ꯌꯥꯝꯕꯨꯡ ꯁꯅꯥꯗꯣ ꯑꯩ ꯁꯨꯝꯕꯤꯔꯒꯦ ꯏꯃꯥꯁꯤꯅ ꯌꯥꯝꯕꯨꯡꯕꯨ ꯀꯧꯔꯤ ꯃꯩꯔꯥꯕꯁꯨ ꯂꯩꯔꯥꯡꯗ ꯃꯆꯥ ꯁꯅꯥꯕꯨ ꯄꯤꯔꯝꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ ꯃꯁꯤ ꯑꯩꯕꯨ ꯀꯧꯕ꯭ꯔꯥ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯁꯦꯗꯅ ꯇꯧꯕꯅꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯆꯥ ꯊꯥꯖꯒ ꯃꯃꯥꯒꯅꯦ ꯉꯁꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯝꯃꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤꯗꯅ ꯍꯥꯏꯔꯝꯃꯤꯅꯦ ꯃꯁꯤ ꯅꯁꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯉꯝꯖꯔꯣꯏ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯃꯩꯔꯥꯕ ꯅꯪꯅ ꯏꯆꯥ ꯊꯥꯖꯕ ꯌꯥꯅꯤꯡꯗ꯭ꯔꯤꯕꯗꯤ ꯃꯁꯤ ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯄꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯖꯕ ꯃꯔꯨꯞ ꯁꯥꯗꯨꯅ ꯊꯥꯖꯕ ꯃꯥꯡꯍꯟꯗꯨꯅ ꯂꯥꯛꯂꯕ ꯃꯈꯣꯏꯅꯤ ꯑꯩꯅ ꯋꯥ ꯆꯥꯎꯊꯣꯛꯄ ꯄꯥꯝꯗꯕꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅꯤ ꯄꯥꯕꯅ ꯃꯤꯁꯤ ꯆꯥꯗ ꯂꯩꯈꯤꯗꯕꯗ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯝꯇ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯇ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯎꯠꯄꯤꯈꯤꯕ꯭ꯔꯥ ꯄꯥꯕ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯔꯥꯏ ꯆꯩꯊꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯂꯦ ꯃꯈꯣꯏꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯐꯔꯦ ꯏꯁꯥꯅ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯋꯥꯁꯦ ꯏꯃꯥ ꯇꯦꯟꯁꯤꯟꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯑꯁꯣꯏꯕ ꯄꯨꯝꯕ ꯐꯥꯊꯧ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕ ꯊꯝꯕ ꯌꯥꯗꯦ ꯅꯄꯥꯅ ꯏꯃꯥꯒꯤ ꯋꯥꯁꯦ ꯇꯥꯔꯝꯂꯕꯗꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯄꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯄꯥꯅ ꯑꯩꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯕꯁꯨ ꯅꯪꯗꯤ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕ ꯊꯝꯒꯅꯨ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟꯊꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯕꯨꯗꯤ ꯏꯪꯅ ꯆꯤꯛꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯌꯦꯛꯅꯕꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯅꯪꯒꯤ ꯂꯩꯖꯕ ꯅꯤꯔꯕꯗꯤ ꯑꯈꯥꯛꯄ ꯂꯩꯇ ꯄꯤꯊꯣꯛꯂꯝ ꯏꯃꯥꯒꯤꯗꯤ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯏꯅꯥꯛꯇ ꯂꯩꯕꯗꯒꯤ ꯏꯆꯥꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯗꯨꯅ ꯏꯃꯥꯒꯤ ꯊꯧꯅꯥꯅꯤ ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜ ꯉꯁꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯑꯁꯤ ꯈꯪꯍꯧꯗ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯄꯗꯒꯤ ꯃꯩꯔꯥꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯅꯣꯡ ꯊꯨꯞꯂꯤꯉꯩ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯁꯨꯠ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯏ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅ ꯅꯨꯄꯤꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯅꯣꯡꯂꯛꯁꯤꯗ ꯀꯞꯂꯤꯕꯁꯤꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯅꯦ ꯅꯣꯡ ꯊꯨꯞꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯕꯨꯠ ꯑꯣꯛꯅꯗꯅ ꯊꯋꯥꯏ ꯊꯥꯗꯧ ꯁꯔꯨꯛ ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤꯁꯤꯗꯤ ꯇꯨꯡꯉꯅ ꯌꯦꯡꯂꯝꯗꯕꯤ ꯍꯦꯛꯇ ꯆꯦꯜꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯅ ꯆꯦꯟꯒꯦ ꯇꯧꯕꯒ ꯃꯩꯔꯥꯕ ꯀꯤꯕꯒꯤ ꯃꯁꯥ ꯄꯥꯈꯠꯄꯒ ꯅꯣꯡ ꯇꯥꯕꯒꯤ ꯂꯝꯕꯤ ꯅꯥꯟꯕꯒ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯁꯤꯠꯇꯨꯅ ꯇꯨꯁꯤꯜꯂꯤ ꯀꯞꯂꯝꯕ ꯅꯨꯄꯤꯗꯨ ꯄꯥꯈꯠꯅ
ꯆꯪꯁꯤꯜꯂꯛꯀꯅꯣ ꯅꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯣ ꯆꯪꯁꯤꯜꯂꯛꯄ ꯅꯠꯇꯦ ꯇꯨꯁꯤꯟꯕꯅꯤ ꯅꯪꯕꯨ ꯃꯤꯔꯣ ꯂꯥꯏꯔꯣ ꯑꯩꯕꯨ ꯇꯥꯟꯅꯔꯛꯄ ꯅꯠꯇ꯭ꯔꯅ ꯅꯠꯇꯦꯍꯦ ꯑꯩꯗꯤ ꯁꯨꯝꯅ ꯅꯣꯡ ꯊꯣꯛꯀꯦꯅ ꯆꯪꯉꯛꯄꯅꯤ ꯅꯪ ꯎꯕꯗꯨꯗ ꯚꯨꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯇꯨꯁꯤꯜꯂꯤꯅꯤ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯪꯗꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯤꯅ ꯃꯁꯥ ꯅꯤꯛꯇꯨꯅ ꯏꯕꯨꯡ ꯏꯈꯨꯔꯥꯅ ꯏꯕꯨ ꯁꯦꯜ ꯄꯤꯗꯨꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯣꯟꯊꯣꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄꯗ ꯆꯦꯠꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯂꯝꯕꯅꯤ ꯅꯆꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯏꯕꯨꯡ ꯃꯩꯔꯥꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯅꯨꯄꯤ ꯅꯪ ꯅꯇꯣꯝꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯏꯕꯨꯡꯅ ꯏꯆꯜꯒꯤ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈꯤ ꯅꯨꯄꯤꯗꯨꯁꯨ ꯃꯥꯕꯨ ꯇꯥꯟꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯃꯩꯔꯥꯕꯒꯤ ꯌꯨꯝ ꯇꯝꯅ ꯅꯣꯡꯂꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯏ ꯁꯤꯖ ꯉꯛꯅ ꯏꯃꯥꯒꯤ ꯃꯩꯔꯥꯕ ꯅꯨꯄꯤꯁꯤꯗꯤ ꯀꯅꯥꯅꯣ ꯏꯃꯥ ꯑꯩꯁꯨ ꯈꯪꯗꯦ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯟꯅꯔꯦ ꯍꯥꯏꯗꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯒꯤ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯅꯤ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯂꯥꯏꯖ ꯀꯧꯏ ꯏꯃꯥ ꯂꯥꯏꯖ ꯀꯣꯟꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯏꯆꯥꯒꯤ ꯅꯐꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨ ꯂꯥꯛꯑꯣ ꯏꯃꯥꯁꯤ ꯅꯪꯅ ꯍꯣꯡꯗꯣꯛꯅꯗꯕ ꯅꯐꯤ ꯄꯤꯒꯦ ꯑꯁꯨꯝꯅ ꯁꯤꯖꯅ ꯂꯥꯏꯖꯒꯤ ꯃꯐꯤ ꯑꯁꯣꯠꯄꯗꯨꯕꯨ ꯍꯣꯡꯗꯣꯛꯍꯜꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯗꯨꯅ ꯁꯤꯖꯅ ꯂꯥꯏꯖ ꯅꯪꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯕꯨ ꯃꯤꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯏꯃꯥ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯈꯨꯔꯥ ꯑꯃꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ ꯏꯈꯨꯔꯥꯗꯨꯅ ꯑꯩꯕꯨ ꯅꯝꯗꯅ ꯅꯨꯄꯥ ꯈꯔꯗ ꯁꯤꯟꯅꯔꯛꯄꯗꯒꯤ ꯊꯋꯥꯏ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯗ ꯏꯕꯨꯡꯒ ꯊꯦꯡꯅꯕꯅꯤ ꯐꯠꯇꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯛꯊꯅꯁꯨ ꯎꯔꯦ ꯁꯤꯁꯦ ꯅꯁꯝ ꯑꯁꯣꯠꯄꯗꯣ ꯏꯃꯥꯁꯤ ꯇꯩꯊꯣꯛꯄꯤꯒꯦ ꯏꯃꯥ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄ ꯉꯝꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯏꯃꯥ ꯂꯥꯟꯗꯕ ꯃꯤꯒꯤꯗꯤ ꯏꯁꯣꯔ ꯂꯩꯕꯅꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯏꯁꯣꯔ ꯃꯥꯅ ꯀꯟꯕꯤꯔꯕꯅꯤ ꯁꯤꯖꯗꯤ ꯂꯥꯏꯖꯒꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯖ ꯇꯧꯐꯝ ꯈꯪꯗꯅ ꯀꯥꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯃꯤ ꯁꯤꯖ ꯆꯪꯂꯛꯇꯨꯅ ꯏꯃꯥꯒꯤ ꯂꯥꯏꯖ ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯥ ꯁꯤꯁꯦ ꯅꯪꯒꯤ ꯍꯣꯡꯗꯣꯛꯅꯕ ꯐꯤꯅꯤ ꯅꯁꯥ ꯅꯎꯒꯗꯣ ꯁꯦꯡꯗꯣꯛꯅꯕ ꯇꯧꯔꯣ ꯂꯩꯔꯥꯡꯅ ꯍꯩꯃꯥ ꯍꯤꯡꯆꯥꯕꯤ ꯅꯪꯗꯤ ꯅꯁꯛꯀ ꯌꯥꯝ ꯐꯖꯩꯌꯦꯃꯤ ꯅꯁꯝꯒꯁꯦ ꯖꯨꯝ ꯖꯨꯝ ꯇꯥꯔꯗꯅ ꯅꯪ ꯎꯕꯗ ꯑꯩꯗꯤ ꯀꯜꯂꯛꯄꯅ ꯂꯣꯏꯔꯦꯃꯤ ꯂꯥꯏꯖꯗꯤ ꯂꯩꯔꯥꯡꯕꯨ ꯉꯛꯅ ꯌꯦꯡꯉꯤ ꯁꯤꯖꯅ ꯏꯃꯥꯒꯤ ꯂꯥꯏꯖ ꯅꯆꯦ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯥꯡ ꯀꯧꯕꯅꯤ ꯏꯆꯥꯅ ꯈꯪꯗꯕꯗꯣ ꯅꯆꯦꯗ ꯍꯪꯉꯨꯀꯣ ꯏꯕꯨꯡ ꯀꯥꯏꯅꯗꯤ ꯀꯧꯔꯨꯅꯨ ꯐꯨꯕꯤꯔꯛꯀꯅꯤ ꯂꯥꯏꯖꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯍꯩꯃꯥ ꯏꯃꯥꯁꯤ ꯅꯣꯛꯐꯦꯠꯀ ꯇꯧꯕꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦꯃꯤ ꯏꯆꯦꯒꯤ ꯂꯥꯏꯖ ꯂꯥꯛꯑꯣ ꯏꯔꯨꯖꯐꯝ ꯀꯥꯗꯣ ꯏꯆꯦ ꯇꯥꯛꯄꯤꯔꯒꯦ ꯉꯁꯤꯗꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯍꯟꯗꯧꯔꯤꯕꯅꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯒ ꯏꯆꯦꯁꯨ ꯐꯖꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯏꯖꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯥꯏꯖ ꯌꯨꯝꯁꯤꯗ ꯑꯊꯤꯕ ꯃꯤ ꯑꯃꯇ ꯂꯩꯕ ꯌꯥꯗꯦ ꯎꯔꯦꯗꯅ ꯑꯩꯅꯒ ꯐꯖꯔꯤꯁꯦ ꯂꯥꯎ ꯐꯖꯅꯕ ꯏꯆꯦꯅꯅꯦ ꯏꯅꯥꯎ ꯐꯖꯅ ꯀꯦꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯂꯩꯔꯥꯡꯅ ꯀꯦꯕꯤꯔꯝꯃꯤ ꯏꯃꯥꯁꯤ ꯂꯥꯏꯖꯁꯦ ꯑꯩꯅ ꯀꯦꯕꯤꯕꯗꯒꯤ ꯐꯖꯔꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯂꯩꯔꯥꯡ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯑꯃꯇ ꯂꯩꯌꯨ ꯀꯩꯗꯧꯕꯒꯦ ꯂꯥꯏꯖꯁꯦ ꯃꯀꯣꯛ ꯉꯥꯎꯔꯝꯕ ꯇꯥꯔꯦ ꯏꯃꯥꯒꯤ ꯂꯥꯏꯖ ꯁꯤꯗ ꯏꯃꯥꯁꯤꯒꯤ ꯅꯥꯛꯇ ꯐꯝꯁꯤ ꯂꯥꯎꯁꯦ ꯂꯥꯏꯖꯁꯨ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯁꯨ ꯃꯆꯥ ꯁꯅꯥꯕꯨ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ ꯃꯩꯔꯥꯕ ꯉꯔꯥꯡꯗꯤ ꯂꯥꯏꯖꯒꯤ ꯃꯁꯛ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯏꯖꯕꯨ ꯎꯕꯁꯤꯗꯗꯤ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯂꯥꯏꯖꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯩꯔꯥꯕꯒꯤ ꯃꯤꯠꯌꯦꯡꯗꯨ ꯏꯔꯥꯡ ꯐꯕꯤ ꯂꯩꯔꯥꯡꯒ ꯁꯤꯖꯒꯅ ꯎꯔꯗꯨꯅ ꯃꯤꯠꯆꯤ ꯈꯠꯅꯩ ꯏꯃꯥꯁꯤ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯐꯠ ꯆꯠꯂꯨꯈꯤꯒꯦꯍꯦ ꯏꯃꯥ ꯑꯩꯒꯤ ꯏꯃꯥ ꯕꯥꯕꯥ ꯏꯃꯥ ꯅꯠꯇ꯭ꯔ ꯁꯤꯁꯦ ꯃꯁꯝ ꯁꯥꯡꯉꯦ ꯃꯁꯛꯁꯨ ꯐꯖꯩ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯏꯃꯥꯅꯤꯀꯣ ꯄꯥꯕ ꯏꯃꯥ ꯅꯪ ꯑꯩ ꯂꯧꯕ ꯂꯥꯛꯏꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯃꯃꯥꯅꯤ ꯈꯟꯗꯨꯅ ꯂꯥꯏꯖꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ 이마, 난 가이기노. 난 가이 불러볼랑트리디. 아이 농시드라보 이마. 난 아이디 난 농시 민기디. 마마나 버스 보비, 맘수 보비, 짝수 인비. 마마가 서돔 사나비네. 돈부수 마마나 숨비야. 이마, 난 아이 무다 독도는 자키노고 이마랑 아이보다 아이가 야와이 강물아 이마. ꯂꯥꯏꯖꯗꯤ ꯁꯅꯥꯒꯤ ꯃꯇꯧꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ
ꯂꯥꯏꯖꯅ ꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗ꯭ꯔꯕꯗ ꯁꯅꯥ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯥꯄꯥ ꯏꯃꯥ ꯅꯩꯕꯨ ꯀꯣꯟꯕꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯁꯤ ꯑꯩꯒꯤ ꯏꯃꯥ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯏꯃꯥꯅ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯄꯥꯄꯥ ꯄꯥꯄꯥ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯝꯃꯣ ꯍꯥꯏꯌꯣ ꯏꯃꯥꯅ ꯑꯩꯕꯨ ꯀꯧꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯄꯥꯄꯥ 이마시 목자크라들어 빠바 이마시 자키노나 카메요 빠바 아버기 사나 낭기 이마세 이수부 타독두나 삿라로예 이수가 부누 юм시다 라이바 락라바니 이마 낭아이부 타독두나 자키노고 아이 이마드니 ngai tauroigeba 이마다 수뻔비요 하이로게 아이부 타독두나 자키노고 라이자 사나부 농시나 뻥컷비두나 아이 이사부 타독두나 삿로예 시자 와마카 따라두나 베마 라이자 이수세 마마 마사 강자드리바 이수니 이수는 낭부 아폭비바 마니 하이나 칸크레 야라가디 시자나 와마카 따바 낭중ngay 레랑나 ꯌꯨꯝꯊꯪꯅꯕꯁꯤꯡꯗ ꯅꯨꯄꯤ ꯐꯖꯕꯤ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤ ꯂꯥꯛꯅꯕ ꯅꯤꯡꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯈꯔ ꯂꯥꯛꯇꯨꯅ ꯏꯆꯦꯝꯁꯤꯌꯥ ꯅꯔꯥꯏꯕꯛ ꯐꯩꯗ ꯏꯆꯦꯝꯁꯤꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯅꯃꯧꯗꯣ ꯉꯁꯤꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯗꯅ ꯁꯤꯖꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯁꯅꯥꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯝꯂꯤꯕꯁꯤꯗꯤ ꯃꯃꯥ ꯂꯧꯕꯒꯤ ꯑꯣꯏꯔꯦꯀꯣ ꯅꯃꯥ ꯅꯆꯥꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯁꯛ ꯃꯥꯟꯅꯩꯗ ꯑꯃꯅ ꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯒ ꯅꯁꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯣꯀꯣ 이수 ꯁꯅꯥꯅ ꯃꯃꯥ ꯇꯣꯏꯅ ꯍꯪꯕ ꯇꯥꯔꯒ ꯑꯩꯈꯣꯏꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤꯕꯅꯤ ꯍꯩ ꯁꯤꯖꯥ ꯅꯃꯧ ꯅꯨꯄꯤꯁꯤ ꯂꯥꯛꯂꯕꯅꯤꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯂꯤꯕ꯭ꯔꯣ ꯁꯤꯖꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯂꯩ ꯑꯃꯅ ꯑꯃꯨꯛ ꯐꯠ ꯍꯥꯏꯖꯤꯜꯂꯛꯏ ꯏꯅꯝꯁꯤꯌꯥ ꯅꯁꯨ ꯄꯥꯈꯪ ꯐꯥꯔꯕꯁꯤꯕꯨ ꯂꯨꯍꯣꯡꯕ ꯍꯧꯅꯗꯦ ꯍꯣꯔꯦꯟ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯧꯔꯒ ꯀꯩꯅꯥ ꯍꯦꯛ ꯀꯠꯂꯒ ꯂꯧꯁꯤꯟꯕꯤꯔꯣ ꯋꯥ ꯆꯥꯎꯊꯣꯛꯂꯒ ꯀꯩꯗꯧꯔꯨꯅꯤ ꯃꯌꯥꯝ ꯏꯃꯧꯁꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗꯃꯛꯇ ꯃꯆꯤꯟ ꯍꯪꯖꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯁꯨ ꯀꯔꯤꯅ ꯐꯕꯅꯣ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯇꯥꯟꯅꯔꯣ ꯑꯩꯈꯣꯏꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤ ꯅꯨꯡꯊꯤꯜ ꯃꯦꯟ ꯇꯥꯅ ꯈꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯂꯥꯛꯂꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯩꯔꯥꯕ ꯁꯥꯎꯅ ꯍꯩꯂꯤꯔꯥꯡ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯅꯁꯥꯒ ꯆꯥꯟꯅꯕ ꯂꯤꯆꯩꯕꯨ ꯉꯁꯤꯗꯤ ꯍꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯔꯤꯕ ꯅꯁꯥꯗꯣ ꯆꯨꯝꯊꯣꯛꯄꯤꯒꯦꯅ ꯅꯠꯇꯦ ꯌꯥꯝꯕꯨꯡ ꯑꯩꯕꯨ ꯅꯨꯄꯥ ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯩ ꯅꯨꯄꯤ ꯑꯣꯏꯅ ꯁꯨꯝ ꯂꯩꯖꯒꯦ ꯑꯩꯒꯤ ꯆꯨꯝꯅꯇ ꯅꯨꯄꯤ ꯐꯖꯕꯤ ꯑꯃ ꯂꯩꯍꯧꯏ ꯑꯩꯒ ꯐꯖꯕ ꯀꯅꯥꯅ ꯍꯦꯜꯂꯤ ꯌꯦꯡꯂꯨ ꯂꯥꯎꯅ ꯍꯥꯏꯖꯕꯅꯤ ꯃꯣꯏꯅ ꯚꯥꯞ ꯐꯥꯖꯤꯜꯂꯝꯕꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯂꯥꯟꯖꯗꯕꯅꯤ ꯌꯥꯝꯕꯨꯡꯅ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯚꯥꯞ ꯐꯕꯤ ꯌꯨꯝꯊꯪꯅꯕꯤꯁꯤꯡꯁꯦ ꯍꯥꯟꯅ ꯐꯨꯊꯕꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤꯃꯨꯛ ꯈꯨꯝꯗꯣꯏꯅꯣꯃꯤ ꯁꯤꯖ ꯇꯞꯅ 이마기 라이자 낭기 강나자바 농시나자바 미사카디 레이브로 이마 나사기디 아두고 미사카 나수 레이디 라이자 이마시 나콩 바이드나 하이자오 하려버수 하이자기 이뭉시 이삿부 아목 이사나 깐노 카이네 마시 아담나 떠오비가노 이마기 메라바 이사디 까리 칸니 강디다 이마나 파니 칸마도 노이 마셀르듬 똥나로 마시기 누피 사비세 하람타 하라가 파도니 오이마 에이나 셀러우라게 ꯃꯩꯔꯥꯕꯒꯤ ꯅꯨꯄꯤ ꯂꯥꯛꯂꯦ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯁꯨ ꯃꯍꯤ ꯂꯥꯛꯅꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯩꯔꯥꯕꯒ ꯂꯥꯏꯖꯒ ꯂꯨꯍꯣꯡꯕꯤꯔꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯏꯃꯥꯁꯤ ꯑꯩꯗꯤ ꯅꯆꯥꯅꯨꯄꯥ ꯗꯨꯔꯕꯥꯁꯥ ꯃꯥꯟꯕꯁꯦ ꯉꯁꯤ ꯂꯨꯍꯣꯡꯅꯤ ꯀꯥꯏꯁꯦ ꯁꯨꯛꯊꯥ ꯊꯥꯖꯗꯦꯕ ꯍꯩꯂꯩꯔꯥꯡ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯏꯔꯥꯡ ꯐꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔꯥ ꯊꯣꯛꯂꯤꯕꯁꯦ ꯏꯆꯥ ꯂꯥꯏꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯣꯏꯖꯕ ꯊꯤꯕꯅꯦꯅ ꯈꯜꯂꯝꯃꯣꯏꯗ꯭ꯔꯥ ꯋꯥꯅꯒ ꯋꯥꯕꯅꯤ ꯇꯨꯝꯖꯔꯨꯔꯒꯦ ꯑꯩ ꯈꯣꯟꯊꯤ ꯆꯥꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯊꯤꯕ ꯉꯝꯗꯕ ꯅꯃꯧꯗꯣ ꯑꯩꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯗꯅ ꯂꯨꯍꯣꯡꯕ ꯐꯪꯖꯕꯒꯤ ꯑꯩꯒꯤ ꯁꯝ ꯂꯩꯕꯤꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯇꯥꯊꯤ ꯆꯩꯕꯤꯔꯦꯕ ꯉꯝꯃꯤꯗꯀꯣ ꯏꯃꯥꯁꯤ ꯅꯪꯅ ꯉꯝꯕꯁꯦ ꯃꯩꯔꯥꯕ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯑꯩꯕꯨ ꯀꯥ ꯃꯅꯨꯡꯁꯤꯗ ꯀꯃꯥꯏ ꯆꯪꯗꯣꯏꯅꯣꯃꯤ ꯉꯔꯥꯡꯇꯅꯤ ꯃꯤ ꯅꯨꯡꯁꯤ ꯆꯥꯎꯕ ꯁꯥꯗꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯗꯣ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯁꯤꯜꯂꯛꯄ ꯅꯨꯄꯤ ꯃꯆꯥꯁꯦ ꯉꯁꯤꯅ ꯑꯃꯨꯛ ꯑꯩꯒ ꯂꯨꯍꯣꯡꯕꯤꯔꯦ ꯃꯩꯔꯥꯕꯒꯤ ꯄꯨꯟꯁꯤꯁꯦ ꯃꯩꯊꯛꯇ ꯉꯧꯔꯦ ꯁꯩꯇ ꯃꯩꯔꯥꯕ ꯀꯥꯗ ꯆꯪꯕ ꯉꯝꯗ꯭ꯔꯤꯉꯩ 이마기 ꯃꯩꯔꯥꯕ 이수 사나시야 루홍바 ꯅꯨꯃꯤꯠꯅꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯅꯅꯦ ꯍꯣꯏꯗ ꯊꯝꯂꯨꯕꯅꯤ ꯀꯞꯄ ꯊꯦꯝꯕ ꯉꯝꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯅꯦ ꯅꯪ ꯃꯥꯝꯅ ꯊꯤꯜꯂꯝꯕꯅꯤ ꯄꯥꯕꯥ ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦ ꯍꯥꯏꯔꯒ ꯅꯣꯏꯅ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯄꯤꯌꯨ ꯄꯥꯕ ꯍꯣꯏ ꯄꯤꯒꯦ ꯀꯔꯤꯅꯣ ꯀꯗꯥꯏꯅꯣ ꯏꯃꯥꯗꯣ ꯁꯠ ꯄꯤꯔꯣ ꯑꯩ ꯀꯞꯄꯛꯑꯒꯦ ꯃꯩꯔꯥꯕ ꯎꯄꯥꯏ ꯂꯩꯇꯦ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯤꯖꯁꯨ ꯃꯆꯥ ꯑꯃꯗꯤ ꯃꯁꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯁꯨꯝꯕꯤꯌꯣ ꯂꯥꯏꯖꯁꯨ ꯁꯅꯥꯕꯨ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥ ꯇꯨꯝꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯖꯁꯨ ꯆꯪꯂꯛꯏ ꯑꯉꯥꯡꯗꯨ ꯇꯨꯝꯈ꯭ꯔꯗꯤ ꯑꯩꯒ ꯇꯨꯝꯂꯒꯦ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ
ꯄꯣꯊꯥꯖꯔꯣ ꯂꯥꯏꯖ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯕꯗꯨ ꯄꯥꯎꯈꯨꯝ ꯄꯤꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯁꯅꯥꯕꯨ ꯇꯞꯅ ꯊꯝꯂꯒ ꯏꯕꯣꯡ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯚꯥꯞ ꯇꯥꯍꯜꯂꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯁꯅꯥꯁꯦ ꯏꯕꯨꯡꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯁꯅꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯁꯅꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯀꯅꯥꯅꯣ ꯏꯕꯨꯡ ꯁꯅꯥꯅ ꯃꯃꯥꯒꯤ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯒꯤ ꯅꯨꯄꯤ ꯂꯥꯛꯂꯒꯅ ꯀꯝꯗꯧꯕ ꯀꯥꯏꯗꯤ ꯅꯨꯄꯤꯅꯣꯗ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇꯦ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯐꯥꯎ ꯀꯣꯏꯖꯗ꯭ꯔꯤ ꯀꯩꯅꯣ ꯃꯗꯨꯗꯤ ꯁꯅꯥꯁꯤ ꯏꯕꯨꯡꯅ ꯄꯣꯛꯏꯔꯣ ꯃꯩꯔꯥꯕ ꯇꯞꯅ ꯂꯥꯏꯖ ꯑꯩꯁꯦ ꯏꯆꯥ ꯁꯅꯥꯒꯤ ꯃꯄꯥꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯥꯈꯪꯅꯤ ꯏꯆꯥ ꯁꯅꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯁ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯀꯣꯛ ꯉꯥꯎꯔꯤꯗ ꯑꯩ ꯂꯥꯏꯖ ꯏꯆꯥ ꯁꯅꯥꯒꯤ ꯑꯁꯦꯡꯕ ꯃꯄꯥ ꯑꯩ ꯅꯠꯇꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯃꯤꯑꯣꯏ ꯈꯔꯅ ꯃꯤꯌꯥ ꯊꯤꯅ ꯍꯥꯠꯈꯤ ꯑꯩꯒꯤ ꯄꯥꯕ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯏꯃꯥꯁꯤ ꯑꯉꯥꯎꯕꯤ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯍꯤꯡꯈꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯂꯝꯕꯤꯒꯤ ꯁꯤꯗꯥꯏꯗ ꯏꯆꯥ ꯁꯅꯥꯕꯨ ꯑꯩꯅ ꯊꯦꯡꯅꯈꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯁꯣꯟꯊꯈꯤꯗꯨꯅ ꯑꯩꯅ ꯏꯆꯥ ꯁꯅꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯁꯥ ꯌꯥꯎꯗ꯭ꯔꯕ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯏꯆꯥ ꯁꯅꯥꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯍꯤꯡꯅꯕꯒꯤ ꯑꯁꯥ ꯑꯣꯏꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯕꯤꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯆꯥ ꯁꯅꯥꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯄ ꯍꯧꯅꯔꯛꯄꯗꯒꯤ ꯏꯃꯥꯁꯤꯅ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥꯅ ꯈꯪꯂꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥ ꯁꯅꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈꯤꯅꯤ ꯆꯤꯡꯅꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯏꯆꯥ ꯁꯅꯥꯒꯤ ꯃꯃꯥꯕꯨ ꯍꯪꯂꯛꯄ ꯃꯤꯀꯨꯞꯇꯅ ꯃꯤꯅꯝꯗꯨꯅ ꯌꯦꯛꯅꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯕꯅ ꯃꯃꯥꯅ ꯃꯁꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯃꯥ ꯃꯁꯛ ꯇꯥꯛꯂꯣꯏ ꯍꯥꯏꯅ ꯃꯤꯅꯝꯗꯨ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯏꯆꯥ ꯁꯅꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯑꯣꯏꯈ꯭ꯔꯦ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯏꯆꯥ ꯁꯅꯥꯅ ꯍꯤꯡꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯣꯏꯈꯤꯕꯅꯤ ꯂꯥꯏꯖ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤꯕ ꯁꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯏꯆꯥ ꯁꯅꯥꯅ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯄꯤꯕꯤꯔꯤꯕꯁꯦ ꯏꯕꯨꯡꯒ ꯏꯃꯥꯁꯤꯒ ꯈꯛꯇ ꯅꯠꯇꯦ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯏꯆꯥ ꯁꯅꯥꯅ ꯉꯁꯤꯗꯤ ꯀꯟꯕꯤꯔꯤ ꯏꯆꯥ ꯁꯅꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯄꯟꯊꯨꯡꯐꯝ ꯂꯩꯇꯕ ꯏꯆꯦꯜꯒꯨꯝ ꯄꯂꯦꯞꯐꯝ ꯈꯪꯗ ꯆꯦꯟꯊꯔꯝꯒꯅꯤ ꯂꯥꯏꯖ ꯅꯪ ꯏꯆꯥ ꯁꯅꯥꯕꯨ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯅ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ ꯏꯐꯝꯗ ꯏꯃꯥ ꯍꯥꯏꯅ ꯁꯅꯥꯅ ꯀꯧꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯇꯥꯈꯤꯕ ꯄꯤꯔꯥꯡꯗꯣ ꯏꯆꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯅ ꯁꯤꯟꯊꯈꯤꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅꯤꯕꯨ ꯏꯕꯨꯡ ꯅꯠꯇꯦ ꯌꯥꯝꯕꯨꯡꯅꯤ ꯃꯄꯣꯛꯁꯤꯃꯒꯤ ꯏꯆꯥ ꯁꯅꯥꯒꯤ ꯃꯃꯥ ꯅꯪꯅ ꯑꯣꯏꯔꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯁꯦ ꯅꯪꯒꯤ ꯌꯥꯝꯕꯨꯡꯅꯤ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯕ ꯏꯃꯨꯡꯁꯤꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯈꯤꯕꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯁꯅꯨ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠ ꯃꯥꯅ ꯂꯥꯛꯄꯗ ꯑꯩ ꯅꯪ ꯑꯃꯗꯤ ꯏꯆꯥ ꯁꯅꯥꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄꯨꯔꯛꯄ ꯁꯛꯇꯝꯗꯣ ꯃꯕꯣꯛꯁꯤꯃꯒꯤ ꯑꯣꯏꯗꯨꯅ ꯂꯩꯍꯟꯁꯤ ꯂꯥꯏꯖꯅꯁꯨ ꯁꯅꯥꯕꯨ ꯃꯕꯣꯛ ꯊꯣꯛꯀꯤ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕꯗ ꯅꯠꯇꯅ ꯁꯤꯖꯕꯨꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝ ꯈꯟꯖꯔꯝꯃꯤ ꯃꯃꯧ ꯑꯁꯤꯒꯤ ꯃꯇꯧ ꯎꯔꯒ ꯁꯤꯖꯁꯨ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯖꯩ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈ꯭ꯔꯕꯁꯨ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃꯃꯨꯛ ꯐꯪꯖꯔꯝꯃꯤ ꯂꯥꯏꯖꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯕꯗ ꯂꯩꯔꯥꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ